Assalamualaikum warahmatullahi wabarakatuh. Nuksiraba isinanausing ngasigi video asidi nupi oibisingi damakta Allah ki Nabi Karim sallallahu alaihi wasallam na haraw povjel kaya pibiram bagi matang dani. Allah ki Nabi Karim sallallahu alaihi wasallam na hadis ki mafhum kaya da adugum labi labak pharabi nupi singi damakta haraw povjel kaya pibiram mi. Adugum labi nupi sing adugi damakta Allah ki Nabi Karim sallallahu alaihi wasallam gi macin mubarak adudagi dua tawbirammi ahingda hawatlaga tahajud ki namaz sollibi amasung mawa mapuro ibasu tahajud ki namaz wanhanna nabagi damakta hawduk libi nupi adugi mathakta kaya da laibak phakraba adugum labi nupi sing masa maksu tahajud ki namaz solliba amasung mahaki mawa mapuro ibadusu hawduk laga tahajud ki namaz wanhalliba makoy sing adugi damakta di yamna laibak pharabani Allah ki Nabi Karim sallallahu alaihi wasallam ki macin mubarak tagi dua tawbiram labani sidagi hena laibak phaba karibo amuk laigani sira baisna nausing Allah ki Nabi Karim sallallahu alaihi wasallam na hibirami laisabi oiringai da natraga angang pokpagi mining kullingai da natraga angang pokpa matamda sikhiba nupi sing ado shahid ki darja phangani angang ahum sikhraba amasung madubu sawabni khanduna sabar tawrabadi mama adu jannatta changani nupi aman Allah ki Nabi da hangatcharami e Allah ki Rasul sallallahu alaihi wasallam ana angang ani khakta sikhibo oirabadi kari oigani Allah ki Nabi na pakhum pibiki madugi damaksu jannatni Allah ki Nabi na hibirami sawabni khallaga sabarbu tawrabadi pokpagi tha sudringai da takhiba angang aduna su mamabu jannatta chingduna pusinbigani Allah ki Nabi na hibirami pumnamaktagi henna fabalandi mabu uraga mapuroibana harauzariba amasung thawdaba khudingda yaribi mawa mapuroiba laitaba matamdasu masagi izat ngaklibi nupi aduni Arab ki nupi singi manungdagi Quraish ki afabi nupi singna maram anida amuk henna fai maram di makoyna angang buyam na luna tawi amasung mapuroy bagi mal buyam na cheksin na sinazai Allah ki Nabi na hibirami laisabi singa nikah solu maram di ikaya hanggoy ba maram dagi mapuroy bada athwat pa wahi wata sijinnai wazao ngangde makoy di kharcha khajikakta pirabasu yamna harauzai nungsiraba isinanausing aikoina khangi madudi ikai hanggoiba si nupi singi afaba gun amani haibasi laisabi singna yamna ikai hanggoiganba si yamna faba gun amani adubu ngasigi laisabi singdi hairiba gun ase yaudabana ayamba oirakli asengba makkedi laisabi sing asina ikai phamthokpani adabu ngasidi laisabi sing asina ikai hangoi dabida ikai basi makoigi masada yaw dabida tawning ba thabak kaya tawri hairi ba khudim magasidage koi labna laisi Allah ki Nabi na hibirami matam manga gi namaz walibi Ramzan gi roza helibi nupi adugi jannatta masana pamba thongda changhan bigani siba matamda mapuroi bana nungai taba amatta thamhauda ba nupi ado jannatta changani Allah ki Nabi na hibirami polam mari phanglabami adudi dunya amasung akhirat ki achaubalan phanglabani ahan bada tawbimal khangba pukning ani subada mapugi mingbu tattana soliba laitol ahum subada awabada khangliba hakchang mari subada masagi izat amasung mapuroi bagi malbu kanna sin nazaribi nupi nusiraba isinanausing aina hojik thamjakriba hadis sing adu dagi aikoina khangba ngammi madudi nupi oibising ase makoy gi mawa mapuroiba aduna yana bachatpham thoi haibasi maramdi karigumba mawa mapuroiba aduna jasoiba thabak amada thaudarakpa matamda yakhidraba mawa mapuroiba adubu nungai hankhidaba taraba adoiba taragadi mahaki amal adugi matung inna mahakpu jannatta chattanaba maram ama oirakani aduna mawa mapuroiba na haiba ase infam thoi Allah ki Nabi Karim sallallahu alaihi wasallam na hibirami mapuroy ba sikhraba matungda mayum panbagi muhutta masa singbo yokpi thakpi na bo honna bada mamutta iduna lairibi masagi apamba thadoklaga masa sing chaudri fogba yokpi ribi nupi ado jannatta khudning thawa amasung khudyai animak naknabagumna aiga naknagani Allah ki Nabi Karim sallallahu alaihi wasallam na hairiba hadis asida adugum labi pharabi nupi adugi matangda panbiri madudi mawa mapuroiba laitrabagi matungda maaki masa sing adubu yokna nabagi damakta kanna honajaribi awaba kya khanglaga masa sing adubu chaunaba honariba nupi ado
Allah ki Nabi Karim sallallahu alaihi wasallam ga yamna nakna lainagani siraba sinanausing masayong nabuhon na bada masagi izat kanbangam loy amasung gunagi thabak taluk khigani haibagi akiba lairabadi mayumpan kibani hinafai Allah ki Rasul sallallahu alaihi wasallam da miyaman hanglami o Allah ki Rasul sallallahu alaihi wasallam nupiyaman nafal namaz yamna soli roza yamna hili sadaka khairat su yamna tawi tawgumsung magi machindagi yumthangnaba singda yamna awaba pi mahaga sikari oigani Allah ki Rasul sallallahu alaihi wasallam na habiki mahak dozakta tagani mi aduna amuksu hanglammi o Allah ki Rasul sallallahu alaihi wasallam nupiya malai mahak nafal namaz yamna sonde nafal roza su yamna hindi sadaka khairat su yamna tawde adubu sangom na semba yangjang khara di pitoi aduga magi machinna di yumthangnaba singda awaba pide mahak kari oigadage Allah ki Rasul sallallahu alaihi wasallam na pakhum pibiki mahak jannat ta changani nuksira waisina sing hai di hadis asidagi so ikoi na khangma ngami madudi karigumba nahak na namaz yamna sonba taragasu nahak na roza yamna hinba taragasu sadaka yamna piba taragasu nahak na yumthangnaba singda awaba piba taraba nahak ondagi awaba kaya kaya oihinba taraba adu oiba taragadi jannat ta chattanaba maram amu oihalli amasung jahannam da tanaba maram amu oi nahak na nafal namaz yamna sonjadrabasu ibadat yamna tawjadrabasu nahak na thamoi singna nahak ki leijaba khara pithoklaba amasung atopa mioi singda nahak na awaba pidaba taraba adoi bataragadi nahak ki amal sing adu Allah tabarak taala na pambigani amasung Allah tabarak taala na pambataragadi nahak suksoi maksoi dana jannat ta jangani Allah ki Rasul sallallahu alaihi wasallam gi manakta napiyama pikliba masani ga loina ragalaklami masani ado amana pammi aduga amana makhut sambirammi hadrat ibungo Rasulullah sallallahu alaihi wasallam na madubu raga hibirammi nupi singa sinahan badangang singbu mabukta thammi aduga poklaba matungda su angang singbu kaya da nungsibi khraba makhoi na mapuroi besingda fatta walam jat sajat chatraba amasung namaz fazana sollaba adu oirabadi nupi pum namak jannat ta changani kaya da laibak fakhraba dugum labi nupi singado makhoi singaduna makhoi gi mawa mapuroi besing adubu yamna luna tawbiriba mawa mapuroi besing na hairakpada yariba makhoi singado Allah tabarak taala na jannat ta changhan bigani nupi haibasidi makhoi na awaba chaitheng kaya kaya khangi angang abam mabuk manungda thamba matamda aduki matik awaba oi hairiba awaba se nupa amatana khangoi hairiba awaba se nupa na su khangba puba thangba ngamoi adu Allah tabarak taala na hairiba awaba se nupi singda khanghalli aduna maram oraga nupi oi besingi yamna thak wangi aikoina makhoi singbu thak hanthabani haina khalloidabani amasung nupi oibesing so Allah ki Nabi Karim sallallahu alaihi wasallam na habiram libagu na se phangna bahon nagadabani Allah ki Rasul sallallahu alaihi wasallam na Allah ki Rasul sallallahu alaihi wasallam na nupi sing da habirami wafam sing asi nakhoi na harauroi-dra taraga madudi nakhoi gi manung dagi kana gumbi ama magi nupa ga phangnabadagi tha hek lepkhiba amasung nupa adu nasu mahaksu yabibu oirabadi Allah gi lambida roza hinba amasung ahing tumdaba makhai ebada tawbagi sawab pinabigani sirabe sinanausing angang poklamdai gi puk yekpa matamda sabar tawbagi damakta pibiga dawriba nungaiba machaksing adudi sangsarda lairiba jiba pumnamakna yengbagi apianba lairoi angang poklaba matung angang aduna khom amuktang chingba matamda niki ama ibi matawasumna chingba khudingi niki amamam ibigani karigumba angang adugi sodadagi ahing tumdrabadi Allah gi lambida minai humfutara maning tamba phanganbagi sawab su pinabigani